Arambai News Guwahati da Mitelon gi pau tabiri basing bu ihan handu maktada chingangbam Susitrani na kurumjari. Hosing asigi samlappa mariba pau sing lawirase. Assam gi CM Himanta Biswa Sarma na ngarang chair lawduna pangthokiba cabinet mifamda mariba warep kyamuk lawki. Madugi manungda Foreigners Tribunal da Gorkha Furup ki miyoi singi mathakta anuba case amata lairaroi loinana register tawkiba case singsu handok lagani. Lam lejidaba leihaucha singda piba lamgi pata sing miyadi pata oiragani. Hariba lam sing adugi mapu singna chahi taramangadi lam yonba natraga transfer tauba yaroi. Flat labor matamda DC dagi ayaba logdrabasu yaragane. Amadi Manipuri singi oina yamnamak nungaiba pau amana Boro Garo amadi Manipuri medium school singda hangliba oza sing launanabagi damak akhanaba tet parikya pangthoklagani haibasine. Ngasi Assam Indigenous Peoples Protection Committee AIPPC na Mizoram gi CM gi mitam mai thakre. Ngasi Silchar Mahasorok Point ta Assam amsung Mizoram border gi chayet nabagi matangda haukiba July 16 ta Mizoram Police na Assam Police taruk loinana micham ama nongmaina kapna hatkhiba amadi micham khayamarom asogappa nangkhiba thodok adubu pendaba phongdokladuna committee asina Mizoram gi CM Joram Thanga gi mitam mai thakibane. Loinana leikidraba miyoi singda lupa crore tara compensation oina pigadabani hainasu dabi tawrakle. General Secretary Seram Herazit na athuba matamda border gi chay nabaloshin gadabani loinana tongan ba Assam gi loop sing na pullaga akanba economic blockade jangsin gadabani hairakle. Nakalamoromda Assam lenga kingarang phamkiba cabinet mifamda TET exam pangthokpada ahan boina Manipuri medium bu yauragani habagi warep lawkhiba si Manipuri singi chokthokchaningai ne imalon gi jangsin khiba khongjang sing mai pakpani haina Manipuri Youth Front Assam Maifa gi chief advisor Seram Herazit na hairakle. Manipuri bu associate official loan oina sakhangdriba fawba Maifa na khongjang makha tana chatharagani hainasu makna palakhi. Assam amadi Mizoram gamkhayi chayet naba loinana unkhatnaba santaina nabagi damak hauzik Mizoram da lariba Assam gi minister Atul Bora amasung Asok Singhal ga Mizoram gi home minister Lalcham Liana amadi minister of state Lalruat Kimaga ngasi Aijol club ta faminaduna yanaba ama purakhibaga loinana joint statement ama thadorakle. Ministry of Home Affairs amasung state anigi CM na lokhatliba thorang singda taramna okpaga loinana Mizoram lenga ki mihut singna July 16 ki thodokta leikidaba singi mafamda awaba phongdokhi. India lengak na interstate border area da neutral force thambagi wafam pukhalakhiba adubusu state animakna taramna okhi. Forest amasung police force singna patrolling tawba natraga angam tanabasu yararoi dawri loinana anoba force tu thajinba leplagani. Hariba Pibam Singh asi Assam gi Karimganj, Hailakandi amasung Kasar district sing loinana Mizoram gi Mamit amasung Kolasip district sing gi tainaba ngamkhai paring thungna chatnagani. Ngamkhai da leiba miyoi sing nungsi chanana ingna tapna leiminagadabani hainasu Assam gi minister Atul Bora amadi Mizoram gi home minister Lalcham Liana na punna khuyek thadurokpa chirol asida palle. Tokyo da hauzik pangthokliba kuntrani thoi suba Summer Olympic Games ki nupagi hockey gi bronze medal gi damak sana khibada Indiana Germany bu manga mari da maithiba piduna sanglaba chahi nifuma thoi gi matung Indiana bronze lawduna Olympic ki puari ama semkhre ningsing bayai Olympic ki puari da Indiana nipan lak gold medal lawbaga loinana ingsinga chamapan marfu gi Moscow Olympic ta gold lawkhiba dugi matung hogiba chahi nifuma thoi asi Olympic ta semi final phawba changbangamdana Indian hockey team na leirakibane. Panba yai puari sembada yauriba Manipur gi Hengang Kendra gi ahalluptagi sanglakpam Nilakanta Sarmagi imung manung amadi leikai yauna state asigi mipung khudimakna harau nungaiba ngasi phongdokhi. Nilakanta gi leikai da harau nungaiba phongdokladuna thabal phawba chongkhi. Tokyo da lariba Nilakanta ga wari sanaraduna Manipur gi CM N Birena thagatpa phongdokhibaga loidana haujikti Olympic medalist ama oirabanina ticket collector oihallaroi Manipur da masak naiba thabak ama piragani haiki. State ki maikai tigi lupa lakh budra manga piragani hainasu CM Birena makatana pankhi. Cheragasida India gi nupa hockey team gi sanaroi singi manungda Madhya Pradesh da leiduna train tawbagi thabak sumapung phana chathagiba sanaroi ani habadi Manipur dagi Nilakanta Sharma amadi Vivek Sagar da Madhya Pradesh ki CM Shivraj Singh Chauhana peladuna lupa crore amamam piragani hainasu ngasi lauthokre.
ꯑꯁꯤꯗꯁꯨ ꯅꯠꯇ꯭ꯔꯦ ꯏꯟꯗꯤꯌꯟ ꯍꯣꯀꯤ ꯇꯤꯝꯅ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯁꯤꯗ ꯌꯥꯝꯅꯃꯛ ꯍꯔꯥꯎꯖꯔꯤꯕ ꯑꯃꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯐꯝ ꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯎꯔꯤꯁ꯭ꯌꯥꯒꯤ ꯁꯤꯑꯦꯝ ꯅꯕꯤꯟ ꯄꯠꯅꯥꯌꯛꯅꯤ ꯏꯟꯗꯤꯌꯟ ꯍꯣꯀꯤꯒꯤ ꯐ꯭ꯌꯨꯆꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯁꯍꯥꯔꯥ ꯏꯟꯗꯤꯌꯥꯅ ꯐꯥꯎꯕ ꯏꯟꯗꯤꯌꯟ ꯍꯣꯀꯤꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯁ꯭ꯌꯥꯒꯤ ꯁꯤꯑꯦꯝ ꯅꯕꯤꯟ ꯄꯠꯅꯥꯌꯛꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯏꯟꯗꯤꯌꯟ ꯃꯦꯟꯁ ꯑꯦꯟ ꯋꯨꯃꯦꯟꯁ ꯍꯣꯀꯤ ꯇꯤꯝ ꯑꯅꯤꯕꯨ ꯆꯍꯤ 5ꯒꯤ ꯑꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯅꯅꯕꯒꯤ ꯏꯪ 2019ꯗ ꯍꯣꯀꯤ ꯏꯟꯗꯤꯌꯥꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ 150ꯒꯤ ꯌꯥꯅꯕ ꯑꯃ ꯈꯨꯌꯦꯛ ꯊꯥꯅꯈꯤꯕꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯅꯕꯤꯟ ꯄꯠꯅꯥꯌꯛꯀꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯦ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯃꯪꯁꯨ ꯃꯪꯐꯥꯎꯅꯔꯦ ꯇꯁꯦꯡꯅꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯁꯤꯑꯦꯝ ꯅꯕꯤꯟ ꯄꯠꯅꯥꯌꯛ Olympic weight lifting da silver phanglakhrbi saikho mirabai chanuna mahakna sanaba horakpagi chathok chasina chingbada khudong chadringai matamadu da mahakpu mateng pangbirakhiba truck driver sing ikai khumnaba utpathorom ama ngasi nongpok kakching da leiba mirabai gi yumda pangthokre driver sing apuna chaklena ma chamina kibaga loinana mirabai na truck driver mabungok pa sing aduda mitki piranga loinana khurumladuna mapung phana ikai khumnaba amadi tawimal khangbasu utki ngasi punna hingminasi group na tentha khongbal chingtham maning laikai amadi wangjing wangkhai da leiba kidney animak fail oreba mioi ani amadi accident ta sokpadagi laying liba mioi ahumgi imungda lupalising kuntra tengpang pikre lubasigi president paunam santi kumar media advisor rakesh naurem vice president h ibo chobuna chingbana tharomasida saruk yakhi general secretary h jaydev na haikibada group asigi members singna thamada sumatagi lupa chamadang khaijinaraga tengbang asi pangjabani makha tanasu leptana tengbang zakhigani haiki Assam dana sevana loba SSLC parikha gi result ta pass tobgi chang wangman badagi mina thajaba watlakpaga loinana mingjanbagi matang dasu achoba awaba ama mayok naribani adubu Meghalaya dadi handak jahi gi embosna loba SSLC parikha da pass percentage supnatagi chada yankaini thoi dasmik mapan ama khaktamak yobutana tana purna school mapan da mahiroi ama fawba pass tawrakhidaba yawrakli loinana school kharadana chada anidagi tara phawbudang pass tawkhre mahiroi lising humpu mariga chani humpu mapan parikha thabada mahiroi lising kuntra mari supna ahum khaktangna pass tawrakhi tawbagidi mamang jahida su pass tawbagi chang chada yankai dasmik ahum ama khaktamak oikhibane Panbayaba amana kumsi chahi CBSE na lawba class 10 board exam dadi chama pass tobagi record laiba state amasung union territory nipan gi manungda Meghalaya su ama oikhibane Higher secondary school living certificate examination dadi Shillong da laiba school singna top 10 gi list yamnamak masing yawba ngamlakli madugi manungda St Anthony's amasung St Edmunds gi mahiroi singna mapung oire Meghalaya BJP manungda chingkhainaba hengalakle adubu center gi BJP luchingba sing masida khuthingjinba pamjei makhoi masen marakta santainaba puraknaba center na hairakre khutpu amana Ernest Mauribu state asigi president ohenba pamle aduga kangbu amana AL Hekpo president ohenba pambadagi group ani thokna chingkhaina rakhibane Arunachal Pradesh ki konung sahar Itanagar se mathang chahi ing 2019 dadi leibag asigi aviation map ta chalagane Union Minister for Civil Aviation Jyotiraditya Scindia na ngasi state asida lariba Holongi airport sabagi thabak kanna changsili loinana state asida lariba ALG singsu upgrade toragani haina minister asina makha tana thajaba piramki Ngasi Raya Sevada Charangna Bambarak voice vote ta Constitution Scheduled Tribes Order Amendment Bill Inglisingani Kunmathoi passed okre Arunachal Pradesh na recommend tawrakhiba matungina Scheduled Tribe ki constitutional list bill asina amend tawragane state asida lariba identified ST single list gi abor tribe lawthoklagane Wrestler Ravi Kumar Dahiya silver medal na penthok patakre Russia gi Ugurev Jaborogi makutta mari taretta maithi hauki asumna handaki Tokyo Olympic asida Indiana gold phangbagi asa uraktri silver medal su hojik phawbada ani khaktani Manipur gi weightlifter Mirabai Chanu mathangda Ravi Kumar Greek ta akiba phangna sabagi maisa khanglinge ngasi Olympia manak amasung Evia Island gi mafam ani da chakpa mai muthatna bo hotnabada awaba ama oikhre firefighter chamaga humbudra henbana truck yankhai helicopter taruk loinana water bombing aircraft sinaduna Olympic games ki pokpham oriba ariba archaeological site manak da chakliba mai adubo muthatnaba kanna hotnakhi island asida yamdrabada yum chamaga yankhai muksu tumna mai chakre
अरोइबदा तेंतकपा पाव खरा खुंगंगदा युम साबगी टैक्स लौररोई हाइना असम लेंगाकना सेंगदोखरे चाइनागा उंखटनरिंगै मरकसेदा ताइवानदा डॉलर मिलियन 480 मुकी ओइगदबा खुचुखुलाई कया योनबगी अयाबा यूएस ना ताइवानदा पिरखरे अमदी बांग्लादेश नोमगी ओइना ngarang ख्वाइदगी यामना कोविड ना लेखिद्रे इसिंग 12 गा 494 नौना कोविड पॉजिटिव ओइखिबगा लोइना मियोइ 254 लेखिद्रे ngasigen Arambai News Guwahati da Maitilon gi pau sandok chaba matang installation jabaga loinana tabiriba singbo amukaswa hanna khurumjari